local ki using style ne taza matam da physically hape bo hai bane adagi akhoi ki mosquito ki repeller bu namsil le bo hai bane urea hape bo hai bane hadi yam thuna yu thakda ngawra na ba masak se hapai da pot mayam hape ba aduna dinga si liver cirrhosis mi kayam oirage ba Naha shingna meeoibagi khak tanbagi mahut mashagi thoudang masak khangna chatlaba matam da chaokhatpa lamdam ama oirakpa ngamgani haina Works Minister Govindas Konthoujam na phongdokkhre wafam asi Nehru Yuva Kendra Visnupur amasung Classified Youth Volunteer Organization Estanduna Ibudau Nongdalaren Pakhangba Laivong Classified Pangthokpa District Youth Festival Yuva Sambata Works Minister Govindas Konthoujam na phongdokhibani Thoram aduga mari lenina fundamental duty is more important than fundamental rights for bringing development haiba theme da classified junior high school da artist ke young artist camp poem writing ke young writers camp lokta khongbal da mobile photography workshop amasung India of my dream at the red 2047 declamation contest da athoi hen tanaki ani suba session oina afaba manipur ama oirakna ba drug haiba se lamdam sida muthada se haiba theme da pangtokpa thoram adu da Works Minister Govindas Konthoujam na hai Naha shingna pangthoke khanba thabakta ngamdaba leite Naha shingna khunai ama sakhat hanba ngami Naha singgi yenglaga Manipur gi sports policy reform tawragani Madhya Pradesh ta national gi youth exchange tawgadoriba asida Manipur gi district khuding maktagi youth sing yawhannaba tharang tawri Yumthang nabada leiba Myanmar leibak asi drug ki haf ama oiba maramna lamdam asi yamna luba fibam ama oigadori Myanmar da drug ki problem leitrabadi lamdam asi safagani lamdam asi dry state oirabasu yu makhal khudingmak phangle lamdam asi ki Naha sing lairik haibagi mathakta ni sa chadaba mathau tai mathang chahi ki February thada state level youth festival pangthoknaba thorang tawri loinina tidim road asi 4 lane onthoknaba thorang tawri hainasu Minister Govindas Konthoujam na makatana phongdokkhre Every brand you will enjoy. Adu mathakta huji local ki leniba local ki bureau local ki you sing hai jata hai local ki you sing style ne taza matam da physically hape bo hai bane adagi akhoi ki mosquito ki repeller bu namsil le bo hai bane urea hape bo hai bane hadi yam thuna you thakda ngawra na ba masak se hapai da pot mayam hape ba aduna dinga si liver cirrhosis mi kayam oirage ba dry state of Manipur da India ki you consume to da 4th position taring na akoi Manipur sarkar na ro na sidi you sungwa mi mana you direct marketing to ya ro Thoram aduda district asaki youth icon sing tongan ba event da mai paklakpa amadi ngasi pangthokiba competition da mai paklaba sing da achamba khudol potpi duna pongning thawatki Thoram aduda Nachau Jilla Parishad ki member Thiam Dilip DC Visnupur L Vikram Classified Youth Volunteer Organization ki president Maisnam Daneshwar Nehru Yuva Kendra Sangathan ki deputy director Dr Dhanas Salam na chingba miyoi singna president member sing oina saruyaki